Hi Mayam khurumjari ai mayam gi damakta mayam na hangbirakpa question sing khara laukhasaraga ai paokhum khara pizage haidana video ngasigi blog masa se ma semjarakpani mayam ado aina ngasigi mayam gi question laukhasaraga pathokpasida yahodaba ming palbada yahodaba isininaw sing wara wiroi haina khanjei kaigino haibirakpa mayam do maming do ai chithadana mathang laukhasaraga video sadum semjarake nungsiba mayam gi comments mayam haibirakpado ai yamna haraujei yam nungaijei ado mayam anowi yengbiba isininaw mayam thengnabiba oitaragadi aigi channel sibu subscribe tawsanbiramo adagi like tawsanbiduna comments macha ama tawsanbiramo ado mayam adudi aigi ahanbagi question taminase ahanbagi question je yam so haraweba aduga mayam na haibirakpase ai nungsibagi haibirainebako ado sida haibiraise ko kaino na haibirakpane kariba Miranda takhet lambam na ingonda haibirai ko pau pabi bija pebam duga khonjel su saksu maneye hai yam haraujei ai khangjadri ai hojibo yengjadri ko kano se pau pabi bija pebam hai se ado bija pe ai bija pebam do aina hainingi se aina bija pebam manbra bija pebam na ai manbra amadi soida malamani thagatsari male haibirakpagi amanba ma leibagi damakta hainingai leitan thagatsari magi kano comments loidrigo makha pajarakhige saksu yamna manai aduga family su nomotang ulo iche ma haire yam nusina haibirei saksu manai khonjen manai haibigi yam harau jaiye adu kana tauge aigi family se nomu ucharake ko pharak semjarake ko adudi mayam mathangi comments amu yengminasi ko ahan bagi se pau pabi manbi ne lokhatsare aise mayam pau pabiu ga harak por khangko te ko lasta mathangi comments amu taminase mayam mathangi comments na haibirei ko basanti leima pokpam na haibirei aina ibemagi mubang se yengbada duty gi waruraga haksang se awaba pumna makaukthue hai yamthi haraujei aigi mubang sibu yembirakanda duty dagi wan halakpa matamda awaba kaukthopirine ado yam pai chabadi aina charaga pukthaline ado basanti na yengbiraga keno tawse awaba kaukthopase yamna haidi yamna thagatsari aibu yamna thagat pirakpagi damakta mathangda su aigi video dum anawa dum lakpada dum mathangda su dum yengbiyo samana nungsiba comments adum tawsanbiramo mathanggi comments amu laukhatsare mathanggi comments ta haibirei se kano wairokpam ranabati na aingonda question khara hangbirei question ma khara thambirei ko ado mem pathoksarake taminase Isagadi yaudabro hai yauzei ichanupi ama yauzei chahi 3 sure magi maming Stella kawe ai mamsigi video gi mamang daina mubangda chaminajagi bedo adu makhatani aigi sase makha magi comments haitare ko asi taminase ko yamna phajaiye Manipur da karam kanda thokpiraktoino unasi hai yam haraujei Manipur da itholakani kaino da November da tholakani ai do magi loidri ko comments ya karam kanda thokpiraktoino unasi are saksu saminasi hai ya ye saksaminasi yam harawe adumaina haibirakpado mai haibiro ba saksaminasi ga bado kaino di khoiji wakhanji da khalline ba khoisu youtube smana macha masu number sida mayamna masaka kitanga no tawbiraga ga sase haira ini haibagi yamna harawja bado leijeba akhoida kana hamtana saji haibirakte ama tawji haibirakte dasma haibirakpase harawjei saksaminasi yagadro yajarabani hauzidawna yarabani yamna nungsiye hare hoi nungsiye aisu yamna haibirakpagi se yam thagatsari aduga makhata ba video dum lakpada dum continue dum yengbiyo comments adum tawbiro mayam mathangi comments laukhasage ko mai maming se ko banu kasteri na ingonda
haibire ko akhoi aingond yam ke isi nang siam ke mubang tawbada ke dana tawro ka haibada du matang da ina chak chabada khara dialogue khara peng peng hagibudo adugi matang da ma haini phajana dum ke tharaga mubang su tawbiro isi phaja ba phisu anauba ise gi collection da upiro hai ucherake adum anauba adum leiba khopa anauba dum lakpa yauta di phidana te anauba atopa eni aina leiba khopa no tawbada dum ai collection leibada dum ucherake aduga adum su ke tharakani na se di dum ke badum pamjabani na adum ke tharake adum yengbiyo thagatsari video yengbi bagi amya mathangi comments amula khosere ko mathangi comments na ne myam dagi khitang tongan ba comments amani ko ama haibire ise ko sanangan biraj kumari na haibire ko isi delhi gi didi leiradi use car singdo block amata sembiro o yagadra isi hange ho yani ingonda isi ko rabine ai husband do ibai harege ko ibai do ibai yaudra gadi sigi block se sembad ai thandana sembadi ngamaroi haidi aina oithu aroi bu ko adana ibai gi kano tawba matamda ibai ga aige gi suti manabanu mita chatlaga oina semjarake sembirak pa yagadra yani isi na sangadaba isi gi video isi na sangadaba matamda sembiro hare ko isi gi video loina ba yamna nungai jai thank you nungai na thabirak thagat pirak pani na thagat pirak pa khuding makta di harau emiji sidhara gati sauning mom ju pok podo adune ba adu sidha birakano me mathangi comments amu taminase ko mathangi comments na ko gitanjali angomna haibire engonda ko like akhoi di loibadaga nate haubadani taurise hai yam harawe loidinga da video loidinga sasa tawsali do yam harauze adumaina mayam satum tawbiyo video loidinga da haurakpa da tok tawbuda dum tawsanbiyo yam harauze keno gitanjali angom mathang da dum yengbiyo na se gi video lakpada dum skip taw mayam mathangi comments amu taminase ko mathangi comments ta haibire isna tongbram joy prakash na haibire ko description da address hapadi phai hai hoi hapadi yai adu ke sukai badi leite ada address no kai doi no contact number hapasidi mobile number contact number hape se contact number sida wari sanani le bada thok wai sanara yai ba address to kai doi no ba adu hapjara ke yam thagatsari mayamna haidaba mayamna ngasi bokta hangbirakta adigi mayamna haibiraktaba kainoma comments ama tawbiraga habirakpagi damakta thagatsari tongbram joy prakash pu mathang da sadum video dum yengbiyo sumana dum comments tawbiyo adu mathangi comments lokhan sage mathangi comments se yam harau boiwani aduga yam jo harawe adigi aise sona kanda photo ina ama khatang thoanjarange ama natraga ani thoke ba photo se mayamna yaning ba leita de ahumari thola su kai de ba mana hangbirei se yam harau wai tarain hojikti yam chaoi ba ise haidi samu dona chaure ba ise hojik se ada mana haibire be koi hangbirei ba question de mayam khara ma khadi bhap ta ba ngama mane ba ai haijara ke ko mana hangbirei ba question se anungsi yam harawi kaino haide mamangi photo khara mayam da ina ucheba phangadore ba ma haije ko tam moirang them na haibire leisani nge yamna phajaram dau male itei mase hai adudi aina haibadi ikaijare ai sida photo sada photo tho anjaram ge aduda yenga mayam comments tawbiro o kayam khenna de haibado yam thagatsari si question ji jo hangbirak pagi damakta makhata bada sudum any hangning question adum hangbiro kai beleite aduga mathang comments amula khosage mathangi comments na ko malengamba singha je ko mai su mai gi mana question ama hangbire bu ko man hangbire is ko isi comments pa ba matamda isi gi napada chilliba leirang na chom duna isi amuka hena phaja hale yam phajai hai yam harau jai aigi nasom do thecha bado mayam na thet pata isi nasom cham thecha ningba
aduga nasom nudom saba yaba nasom gi gano di leijadaba aise aine mamangi block sembada aigi maningda maning saita gamla asangba ma he aina plastic ki ama thamangani adudaiduda leimana asapa yawramane bako do isanu pine nongmagi craft semine craft segine na kakpada ama mama ani ni lauto sum kakpada lemhaudraba ama khak pom kabak satpa ama khak lemhauba adoina sum thira kanda leido nasom do semning badudane aduna semjan bane do thagat pirakpagi yam nungaijare mathang da nasom chinnabagi namata ai akoi sida ai nasom thige ado phangda ta gi sanari gumba kai bandam semjal laga dum thesan badi yam harau jai ma haibirak pado sem mayam aigi kanu se comment se yam dia me boko ado comment hum mari mutaga lokhachagi ge me haidi mayam sum yarok tabigi aigi si haibirakte haibagi na toy boga nungai tabadi khanbi ge no dom mathang da dum ga no tawjarake adum lokhacharake ado ahum mari danga lokhacharake ge mayam adum taminase ko ya mathangi comments amu ai haijarake magi se khara negative comments oire ko adu kesu kaide adum haibirakpagi thagachari adu pathokcharage ko anu singha mamang da su dum aingon da dum negative comments adu mapi ko ma aigi da mak toina negative comments pibi na ba isorna sembi ba oi birangani hoi positive lady negative su lei ko dagi angoba le nambagi amuba lei ni ko phajaba lei bagi athiba akangba lei bagi anoiba khoi leirami ba aduna kesu kaide haibirakpagi adu pathokcharake sel yamna paibagi waro yamna leiri e kaina ucheningbagi waro wathidi aina sel paije haibasu haijade adagi aina pose yamna leirakpagi aina yamna ucheninba ama tawjabadugi na sede akhoi video na macha ama tek nambaduna mayam sugumba video se namaga mayanga wari watai sanaraga mayamga dong contact tawraga yumda leiba natabani na khoi mayamga samana wari watai sanajaba se yamna nungaijaba ama phaujai aina ngasi mapanda leiraga video sinamaga mayam yumda leiba ichininaw mayamga wari sanaba wari watai sanaba nungsiba comments pirakpase nangna video ama namaga nangsu nangi video do nangna blog to semaga nangna namam boitadi aduga nangna manipur da leiramda boitadi nangi thamoida kari phawgani aduki matik nungaiba feel tawgani haibase aina haijaningi aidi maina uchaninba khochaninba I gap sap tawba maina kaimta tawjaba leisade ado ai kesu waraujade mathangi comments ta ko ama yam paminase ko kongboirakpam sangita na haibire ko yam phajai phanek phi phajana se illaga chandolga thillaga nasomga thetpadu yam paksei achumbani mi khudingmak phajaba nungaiba pamdaba mi leite chume yamna chume ko phajaba loi pamba ngakani aigi mamangi moina kaino tawbirakpagi manbi adu haiba dumaina kaisu khaibidana no tawbibase yam phai ado aibu support tawbirakpagi damakta hainingai leitana thagachari sangitabu mathangi comments amu lokhachage mathangi comments se ko kaino haibetare ko aigi se bad comment haibetare negative comments haibetare ko man haibire se ko bobi leitan them haibire ko sabase phone gi mamang da chadradi hautraba jatlo hari hautiye phone gi mamang da phamaga charagadi hawboi manba mingoda budma haiba huna braba adudi blog semiba mayam video semiba mayam eating show tawriba mayam se moisu phone mamang da chadragadi hauti haibado adu alaiba jatla haibado adu mo wahaido adum sakyang kakpagi wahaido haigano phajana wa haibatam phajana mingon hayo nangna ne mingon da respect tor wa hairo dine nangonda su haibagi mathau ta de nangonda mina dum masa mathanda ne adum respect to birakadam ne nana mingon da thira ngangwa dine nangonda dum thina lakani khangabra cheng puraga cheng adum singbane phau purga phau dum singbane ada mingon da respect wa ngang batamo nangonda respect adum mina torkani respect leibiya da bani any por khudi mag leibiya bani comments lokhase me sumada mata mangan bakana deba atopa comments lokhalaga ichininaw maya imaisa akoi maya michini paw maya nungai na marak makta dum samana dum paw khawna se mathangi comments da siju khitang bad comment oire mai maming jibu kainu ni maming jibu kotra e haba treasure maker na haire go lai khuramba chatpagi fizol oiboi khallure aduga chicken gi mafai
mafai paknadare hare hoi kesu kaide haibiraido yam harauzei aina phi manipurgi akoi gi saiki dress nung kai kai che setlaga tawbadu da haijareini ado ai kesu warauba leijade adubu phi samana rani phi ilaga mafai sikpa yade haibadi lairikta iraga akoina ibadi leite akoi gi saita su rani phi ilaga yen thongba chahaide haiba leite loi chana banga haktani akoi su sajei ado asum gi se haurak padadi yam phajaba comments oi aduga loisalak padadi khitang hagajabai wani da kaisu kaide do mathang da nusiba comments tausan biramo seisa khitang mamai da khitang hagajarasu mathang gi comments lokhajarake koi ngasi gi comments aigi mathang gi comments anam mana inupi gi ngakta oi hreba kai nuai ta di ne phi gi khara yaw ki bdo mayam si gi adugi wena isi lokhajaning da lokhal ebo ko aduga inupa gi comments ama mu lokhajarake man haire isi je sum nungai te do mathang da ai dum ngambra dum yengjarake ko try tawrake rio melen na haibire ko ngasi di nupi gi matang oi matang nina comments si tuminna leiraga noi nupi khatangi tawbirakanu nupa gi su yaholo kai mai su nupa gi yaholo michang mukhai tawnaroi si haraga masanuk sale hoi tawnaroi si mathangda nupa gi su oina haidi adum kharagara aina utpaya ba khitang khangjaba dum leibado ai khara dum share tawjarake rio melen thagatsari aigi video khudimakta mase comments adom nusi ba phaja ba comments adum tawbi bani adusu aigi video se hek thagapaga ma adum heta yengbi lerami yam thagatsari warau bi ba yade mathang da sum yengbiyo mathangi comments lokhachage kiran bala rk kiran bala koi ichi sin haibire iko ichi haijerage ngasi na ahan ba thengna jabani inaugi video se karilamdagi no haire hangbire eko isi ai mamangi video da so haija ghare ko aise manipur dagi sengmaijin dagi ni ayum panjabadi ai dimapur da yum panjai ai hauji thabak tawraga aina leibadi ai delhi da leijei ado isi gi makha taba comments me amasu yawre ado nanauna khatok seraga thamme mathangi ai question answer pathok pada dum soidana dum pathok serake isi mathangi aroi bagi comments na ko bemlei naurems blog magi su video leibne bako inau sigisu to man haibire ko che yam pakse ye fi se isi yam pakse ye fi se isi hai aduga che kausira kai kausige khangdre hai kai su kai di che kaurasu dum ai inau na adum hairage ko adama haire che ai ngarang hangi karora khabi chagi bagi do adune man haibire se ko karot akhabi do hingna chaba kamai ngamino hai adum haubne mayai do phajana sangla len thalo adu mayai gi maru mu da phajana lawtho adu ising nang ha kai nei runo badam ising da thadara thammo ba thadara thamma seng da chamtho pira du kot pe ha khajo yam haubne ba khame khabi ko na chai du de khoina akhoi yum nong gi khame khabi do hoi adu dagi bade sina khara khabe hele ba ko du ai pambani na dum chai ba ngalaga chabu sum na hawe ngalaga chabu su khai ba khabo bini mi chaba ngamde ba kamai ngamino yam kalle hai chara kanda haw bani kan bane dum ya bani nai su sara am tangi ngo cha ka karor khabi chaba gi blog am tang sem tharo kai no nan chunda sa chu me phaja bani na sa taba na kuchu ga se complexion ga se am phaja bani ba am tangi biyo mayam kai no gi sisu bem lai gi sisu am phaja bani ado mayam ngasi di ai matang asai da aigi mayam na hangbirakpa question singi paokhum piba matang sa loisanjare yam nungai ba video ang pura laksage bye bye